Hello ma'am ngasi wakal se am satina nungai akhoi se Lakhipur da chattoini Cachar da epam da ko ado kuisu kuire chahi ama makhai ani bu phasalak tore aina lokhat da chatluba dugagi Lakhipur rom da chatri ba ko mama su Guwahati da leirabanina aduga mama su packing se haugalle Macha se tummingai sida akhoi ni pu kadaba do khanminaramini ba ko aduga phanek tai thokadaba su khara sum hapchallo khoi gi manakta tai kadaba leiba duga tai hallaka poraknaba doidi mamana su asiga sena roidaba phi sing atum ada thamamge wai chaina poni haina khanmina ramini ado aigi su adagi phi am poraktabanina khara pusara ise adum purani kuina su laidoina te ba yum khara lotion kadaba semjin kadaba adugi chatpani si high school banoi ringai sida ko ado Macha ki su aina maki pu kadaba khara yompi re ado hapchan kadaba ta ngai re ba ko chiti su khato khotok na taw ko loi kre aduga yam nungai is aina su yum se am chatning bane ba ko hazikti yum chaning aina yum da direct lakpado fangdrabanina adakti karani tangi oiraga su chatpa phangdoi se yam satina nungai ba ko aduga yum hai sidi yumge magun sidi kai hairni hana pupu bupo papung lo isuna lairing ida laiminaramba memory amani ko yum se hek changak pada ko yam nungai te mayam lang na mayam ama laiminaramaga yum se hek changak pada ichi chiaga tomai tawbodo hana ge laiminaramba do yamna miss tawre mitta sum sang urei ba ko smoi mayam du laiminaramati yam nungai gani hana sum ko isu wari tawnari ba ko atoni mayam video se bakata na sum uchara ke nya makoi pung nipan train loi doi ne ba ko do train station yo re ngai ri number ke na sonda family ba ko phambam se chan dra ba ko lai re on platform number 6. no matam dia lai re karangan na yo we ko do Macha Number platform Roya. May I have your nya masidagi ase roll se sum nga pham na sa ka do ba train tat Miam nung su yam kan na chuthara I ado train se su lak train se ketang let oire ado miam ase akhoi ge train la e pung 9 da dore ba ko 8:30 ge train do hausi kar ge ahanba ge train journey su oi doini akhoi Macha ge su wow sakam sao kale es ke sao kale es ke nga ha ko pam magala I gabala se ke sao kale es good morning train journey ahan bani Macha ko ni bobok ti kada bobok Machopi ti kadai jakare Machopi tu cece cia ti kadai jakare cece cia
จับจุงพัมไหลเลยนะว่าเราก็การนุ่งเราตัวcái chuyện thì nó mà cha qua cái chuyện nó đi cái là không có qua tới mà bàn tới chi vậy ba wow mà bàn tới chi vậy ba thôi chứ quay gì hꯧꯖꯤꯛ ꯑꯩꯈꯣꯏ ꯗꯥꯝꯆꯥꯔꯥ ꯌꯧꯔꯦ ꯑꯁꯤꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯂꯩꯔꯦ ꯇ꯭ꯔꯦꯟꯁꯦ yauwe ma'am Cachar cái thằng Nga đâu re em á cái là sẽ phải nói thôi mà tôi ăn à man mo ko man mo to yani kai gi jaro cái em số khăn gì bác sĩ bu así wow sange that's it mèo phải dùng ta khởi cái dùng mana cái chế mà lục hồn tôi như vậy quả đó khởi cái số mang tôi là lục hồn cái gì ấy tôi khởi khỏi là cái đâu rồi sas wow sero bita se chào vẫn lôi ra mấy tàu xe không chào bên này đi nè thôi biết số quay rồi ýว่ามันนะสิ่งไอ้ยังไม่ใช่ท่ากระซ่าง่ายด้วยเซ่ไปเจ้ากันนะนู่นเนี่ยไอ้แม่ว้าวจะกลับปฏิมาชัวตุ้มงเดินอ่ะเชว้าวMa'am, desano ki pasta sina 100% durung wheat maidana sema pasta dona te asisina perfect 7 size oiraka 100% vegetarian su oidoini zero cholesterol ama de trans fat free oibakwa housing ma'am ai hauraga uchara ake video makata na sumyang minarasi
ꯃꯌꯥꯝ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯗꯤꯁꯥꯅꯣ ꯄꯥꯁꯇꯥꯁꯤꯒꯤ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝꯁꯨ ꯆꯪꯉꯒ ꯑꯣꯔꯗꯔ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨ ꯂꯣꯏꯔꯒ ꯃꯌꯥꯝꯁꯨ ꯍꯥꯎꯅ ꯆꯥꯕꯤꯔꯣ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯗ ꯄꯥꯁꯇꯥ ꯆꯥꯕꯁꯦ ꯌꯥꯝꯅ ꯍꯥꯎꯕꯅꯦꯕꯀꯣ ꯃꯌꯥꯝ ꯄꯣꯊꯥꯔꯦ ꯉꯥꯏꯍꯥꯛ ꯍꯤꯞꯅꯔꯨꯔꯕꯅꯤꯅ ꯏꯁꯥꯁꯦ ꯈꯤꯡ ꯂꯥꯎꯔꯦ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯕ꯭ꯂꯣꯛ ꯅꯝꯗꯕ ꯌꯥꯝ ꯁꯥꯊꯤꯅ ꯀꯨꯏꯔꯦ ꯃꯌꯥꯝꯁꯨ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯝꯃꯅꯤ ꯑꯗꯣ ꯇ꯭ꯔꯦꯟꯒꯤ ꯖꯔꯅꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯐ꯭ꯂꯥꯏꯠꯇꯒꯤ ꯇ꯭ꯔꯦꯟꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯋꯥꯈꯜꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃ ꯌꯦꯡꯅ ꯆꯠꯄꯗꯨꯅ ꯅꯨꯡꯉꯥꯏꯕꯀꯣ ꯐ꯭ꯂꯥꯏꯠꯇꯤ ꯃꯊꯛꯇ ꯀꯔꯤ ꯌꯦꯡꯉꯨꯗꯣꯔꯤꯀꯣ ꯑꯗꯣ ꯋꯥꯗꯤ ꯋꯥꯍꯧꯗꯕ ꯑꯗꯣ ꯇ꯭ꯔꯦꯟꯁꯨ ꯋꯥꯍꯧꯗꯦ ꯑꯉꯥꯡꯒ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯔꯣꯏꯕꯀꯣ ꯑꯗꯣ ꯑꯉꯥꯡ ꯌꯥꯎꯖꯔꯒꯁꯨꯋꯥꯕ ꯍꯥꯏꯗꯣ ꯑꯣꯏꯗꯦ ꯅꯨꯡꯗꯥꯡꯒꯤ ꯇ꯭ꯔꯦꯟꯒ ꯑꯣꯏꯔꯕꯅꯤꯅ ꯁꯨꯝ ꯇꯨꯝꯃꯦ ꯇꯨꯝꯕꯗꯨꯒ ꯁꯨꯝ ꯃꯇꯝ ꯆꯠꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯑꯒꯗꯤ ꯁꯨꯝ ꯌꯧꯗꯣꯔꯦ ꯈꯤꯇꯪꯀꯣ ꯑꯗꯨꯗꯨꯅ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯇ꯭ꯔꯦꯟ ꯖꯔꯅꯤꯁꯦ ꯑꯗꯣ ꯇ꯭ꯔꯦꯟ ꯖꯔꯅꯤ ꯅꯨꯡꯉꯥꯏꯔꯒ ꯌꯨꯝ ꯌꯧꯔꯛꯄꯗ ꯀꯣꯛꯁꯦ ꯐꯔ ꯍꯥꯏꯅ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯏꯁꯥꯁꯦ ꯇ꯭ꯔꯦꯟ ꯇꯣꯡꯉꯨꯕꯒꯤꯀꯣ ꯑꯍꯥꯟꯕꯒ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯁꯨ ꯑꯍꯥꯟꯕ ꯇ꯭ꯔꯦꯟꯅꯦꯕ ꯇꯣꯡꯖꯔꯤꯁꯦ ꯍꯟꯗꯛꯅ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯁꯅꯥꯊꯣꯏꯕꯤꯗꯣ ꯑꯩꯈꯣꯏ ꯍꯦꯛ ꯌꯨꯝ ꯊꯪꯅꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯂꯥꯛꯏ ꯈꯣꯠꯂꯤ ꯀꯩꯝ ꯍꯥꯏꯔꯨꯗꯦꯕꯀꯣ ꯑꯩꯅ ꯗꯥꯏꯔꯦꯛ ꯐꯣꯟ ꯇꯧꯔꯦ ꯑꯗꯨꯒ ꯃꯥ ꯐꯣꯟ ꯊꯥꯡꯒꯠꯂꯛꯇꯦ ꯃꯥ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯆꯠꯂꯝꯕ ꯃꯥꯁꯦ ꯑꯗꯣ ꯃꯥꯅ ꯑꯃꯨꯛ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯅꯪ ꯀꯥꯏꯗꯅꯣ ꯑꯩꯅ ꯍꯧꯋꯦ ꯁ꯭ꯀꯨꯜꯗꯅꯤꯅꯦ ꯑꯩꯅ ꯏꯃꯥ ꯅꯪ ꯁ꯭ꯀꯨꯜꯗ ꯑꯣꯏꯕꯣꯔꯦ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯊꯥꯔꯛꯇꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯍꯪꯕꯗꯣ ꯌꯥꯝ ꯊꯥꯖꯗꯕꯗꯣ ꯃꯥ ꯀꯩꯒꯤ ꯍꯪꯉꯛꯏꯅꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯕꯀꯣ ꯑꯗꯩ ꯑꯩ ꯂꯥꯛꯏꯅꯦ ꯇꯧꯕꯗ ꯃꯥꯅ ꯑꯩ ꯃꯥ ꯂꯥꯛꯏꯔꯣ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯑꯩꯁꯦ ꯃꯤ ꯀꯅꯥ ꯂꯥꯛꯏꯅꯣ ꯍꯥꯏꯅ ꯃꯥ ꯉꯛꯏꯕꯀꯣ ꯃꯥꯁꯨ ꯀꯣꯏꯊꯣꯔꯛꯑꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕꯅꯦ ꯑꯗꯨꯒ ꯄꯥꯅꯤꯄꯨꯔꯤꯁꯨ ꯆꯥꯒꯦ ꯇꯧꯕꯅꯤ ꯁꯟꯗꯥꯋꯥꯏꯔꯝꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯍꯦꯛ ꯃꯃꯥꯡꯗ ꯄꯥꯅꯤꯄꯨꯔꯤ ꯌꯣꯟꯕ ꯂꯥꯛꯏꯗꯅꯀꯣ ꯑꯗꯨꯗꯣ ꯆꯥꯔꯅꯤ ꯁꯟꯗꯥꯋꯥꯏꯔꯝꯒ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯄꯥꯅꯤꯄꯨꯔꯤꯒ ꯑꯩꯈꯣꯏ ꯀꯁꯥꯔ ꯄꯥꯅꯤꯄꯨꯔꯤꯒꯤ ꯃꯑꯣꯡꯁꯤꯒ ꯃꯑꯣꯡ ꯃꯥꯟꯅꯗꯕꯅꯦꯕꯀꯣ ꯑꯗꯩꯗꯤ ꯔꯦꯗꯤꯃꯦꯗ ꯅꯠꯇꯕꯗꯣ ꯑꯁꯤꯁꯤꯅ ꯁꯨꯝ ꯌꯨꯝꯗ ꯍꯧꯖꯔꯒ ꯇꯧꯕꯅꯤꯅ ꯁ꯭ꯋꯥꯏ ꯂꯥꯎꯔꯒ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏ ꯆꯦꯁꯦ ꯀ꯭ꯋꯥ ꯆꯥꯛꯈꯣꯝ ꯑꯃ ꯑꯣꯝꯃꯒ ꯂꯥꯛꯑꯦ ꯑꯥꯗ ꯍꯣꯏꯃꯥ ꯑꯩ ꯀ꯭ꯋꯥ ꯑꯃꯇꯪ ꯆꯥꯔꯨꯒꯦ ꯍꯥꯏꯔꯒ ꯂꯩꯕ ꯊꯣꯛꯎꯔ ꯂꯥꯛꯑꯦ ꯁꯣꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗꯒ ꯁꯨꯃꯥꯏꯅ ꯇꯤꯟꯒ ꯈꯟꯗꯅ ꯇꯧ ꯂꯩꯔꯝꯕꯁꯦꯀꯣ ꯌꯥꯝꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯌꯥꯎꯅꯤꯡꯉꯤ ꯏꯆꯦꯒꯤꯗꯣ ꯑꯗꯣ ꯌꯥꯎꯕꯗꯤ ꯌꯥꯔꯔꯣꯏꯕꯀꯣ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯁꯤꯌꯥꯁꯨ ꯁ꯭ꯀꯨꯜ ꯂꯦꯞꯄ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯀꯨꯏꯊꯈꯤꯗ꯭ꯔꯣꯕ ꯗꯦꯠ 3ꯒꯤ ꯂꯨꯍꯣꯡꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯇꯧꯗꯣꯏꯁꯦ ꯑꯁ ꯌꯥꯎꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯌꯥꯎꯅꯤꯡꯉꯤ ꯏꯁꯥꯃꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯏꯁꯥꯒꯤ ꯁꯨꯃꯥꯡꯗ ꯇꯧꯕ ꯍꯥꯏꯁꯦꯀꯣ ꯑꯗꯨꯒ ꯗꯦꯠ 5ꯇ ꯑꯃꯨꯛ ꯏꯌꯥꯝꯕ ꯑꯃꯒꯤ ꯂꯩꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏ ꯌꯨꯝ ꯍꯦꯛ ꯃꯅꯥꯛꯇꯀꯣ ꯁꯤꯁꯨ ꯌꯧꯅꯤꯡꯕꯅ ꯌꯥꯎꯕꯗꯤ ꯐꯪꯉꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯨꯝꯗ ꯈꯔ ꯏꯟꯇꯪ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯐꯪꯍꯧꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯥꯛꯅꯤꯡꯉꯦ ꯍꯥꯏꯅ ꯀꯁꯥꯔ ꯔꯣꯗ ꯍꯦꯛꯇ ꯂꯥꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯐꯪꯗ꯭ꯔꯦ ꯆꯤꯆꯦ ꯍꯣꯏꯅ ꯒꯨꯍꯥꯇꯤꯗ ꯂꯩꯔꯕꯗꯤꯅꯀꯣ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯩꯅ ꯆꯠꯅꯤꯡꯕꯁꯦ ꯎꯕꯗ ꯂꯥꯏꯅꯁꯨ ꯆꯤꯡꯁꯤꯟꯕꯤꯕꯖꯥꯠꯅꯤ ꯌꯥꯝ ꯍꯟꯗꯛ ꯌꯨꯝ ꯂꯥꯛꯄꯁꯤꯗ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯀꯣ ꯊꯣꯏꯕꯤ ꯂꯩꯔꯝꯗꯕꯁꯦ ꯊꯣꯏꯕꯤ ꯌꯨꯝ ꯍꯣꯡꯈ꯭ꯔꯦꯗꯅꯀꯣ ꯍꯣꯏ ꯁꯥꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯝꯕꯤ ꯈꯥꯏꯕꯣꯛꯇꯒꯤ ꯁꯨꯝ ꯂꯥꯛꯇ꯭ꯔꯤꯉꯩꯗꯩꯅꯦꯕ ꯑꯩ ꯑꯗꯨꯝ ꯁꯣꯟ ꯂꯩꯔꯕꯅꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗꯁꯨ ꯐꯣꯟ ꯇꯧꯔ ꯑꯁ ꯅꯪ ꯂꯩꯔꯣꯏꯗꯣꯏꯁꯦ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯍꯦ ꯃꯥ ꯂꯥꯛꯑꯒꯗꯤ ꯂꯩꯔꯝꯃꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯅ ꯍꯧꯃꯤꯟꯅꯗꯅ ꯆꯥꯃꯤꯟꯅꯗꯅ ꯆꯠꯃꯤꯟꯅꯗꯅ ꯑꯁ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯊꯣꯏꯕꯤꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯃꯥꯁꯨ ꯑꯁ ꯅꯣꯏ ꯂꯥꯛꯏꯗꯣ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤꯅꯦ ꯃꯥꯁꯨ ꯂꯥꯛꯀꯗꯕ ꯂꯩꯌꯦꯕꯀꯣ ꯂꯨꯍꯣꯡꯕ ꯌꯥꯎꯕꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯔꯝꯃꯨꯗꯅ ꯎꯅꯁꯤꯍꯦ ꯍꯥꯏꯅ ꯌꯥꯝ ꯇꯧꯖꯔꯛꯑꯦꯕꯀꯣ